कांगपोकपी डिस्ट्रिक्ट के मफम अमदा सखंगदब खुटलाई पाइबा सिंगना पाउनम नबचे अमदी पाउनम चंद्रब याद्रब पोलम सिंह मई थाखिबगी मायोक्ता लमदम असिगी पाउमी सिंह नोमगी सिंथा लेप्तुना वाकत खोंजंग चंगसिंखरे हाइरिबा थौदोक असि था असिगी तरेट की नुमित युंगबा मतुंग पुंग अमरोम तारकपदा कांगपोकपी डिस्ट्रिक्ट के मफम अमदा पाउचे अमदी मरी लेनबा पोलम सिंह अदु लौथदुना मई थादुना मांगहनखिबनी थौदोक असिगी मतांगदा था असिगी निपांदा AMWJU amadi EGM ge apunba mifam pangthoktuna thodok adu akanma mawongda condemn tawbaga loinana thawong asi democracy ge fundamental bu singna bani haina lawbaga loinana nomagi sintha leptuna yaningdabagi khongjang chathakibani ngarang Manipur Press Club ta chathakhiba wakat khongjang adu da saruk yakhiba AMWJU gi Vice President Ras Nongthomam na hairiba thawong adu I pawga mari leinaba potlam sing adu da attack tawbani haina lawde miyoiba khunai de attack tawbani haina lawi media de attack tawba haibasi constitution na pariba right to speech and expression da attack tawbani loinana democracy gi fundamental bu singna bani haina lawbaga loinana thawong asi akan mamong da condemn tawi haibasi laingak amadi leibak sin thungna khanghanba mathau tai haibagi wakhalonda khongjang asi chathabani mahakna hairiba thodok asi nungthil pobop ta thokhiba amani masida Security Advisor Kangpokpi DC SP Kangpokpi Police amadi Security Force sing kari tauraga laibage state asigi highway sing paliba BJP lengang asina ngak senbada fail oire haiba asi mayek sengna takle haina phongdokhi hairiba thodok adugi matangda thabak laukhatnaba Manipur gi Governor Manipur gi Chief Minister IPR Minister Security Advisor amadi DGP da memorandum amasu AMWJU amadi Editor Gil Manipur gi maikai dagi pisinkhre August ki tang tareta Kaangpokpi district ke manung charpa mafam amada haiba tare sakhangdaba miyoi singna drug ama khamaga truck sida koigi newspaper phongbada changba yamna maru yam tang bachi haiba tare news print ko bachi mayam maduga loina na atopa printing gi material mayam ama laudhara matungda Mei Thadokhibagi thodok ma tang tare ke lere ki all Manipur working journalist union AMWJU amadi Gelo Manipur gi oiba emergency joint meeting ma pangthoi meeting duna hariba crime adu koi yam chauna condemn tawi chumnagi paper roll da attack to win logde printing material da attack to win logde madu koi media da attack to win logi media da attack to haibasi koi leba asigi constitution da piri ba freedom of speech and expression da attack to wini madu da attack to haibasi koi leba asigi democracy fundamental fabric da attack to wini marmaduna madu condemn to bagal na madu ki strong message ama lengak da and across the length and breadth of the country koi India pumbada yohonda mathak ta haibagi wakhalun da ngasi koi AMWJU gi amadi EGM gi and also koi Manipur da leba media organization khudimaki electronic print khai da loina maki journalist kaltana tana masida thabak toriba mepam hadi every member every employee khudimang na masida ngasi sipulaga Manipur Press Club sida koi myam si protest demonstration ama tausi han khoi se tawmina bani